Duran Cup ki damak stadium ki banung amadi mapal gi akoi basing sitok jam thoktuna luna na thambata natana stadium ki gallery ground infrastructure singso ningthina semdin sajan kray Kurum jari ISTV pau meeting tabiri bapum namakpo taram nok jari pau sandong na pizare Jahi sigi chamaga kuntra mari suba edition Duran Cup mai pak na pangthok na ba Manipur lenga ki Youth Affairs and Sports Department na main stadium taba lambi sing yauna stadium gi manung amadi mapal gi akoi basing sitok jam thoktuna luna na thambata natana stadium gi gallery ground gi infrastructure singsu ningthina semjin sajan kray tha sigi tang kuntra da main stadium asida tongan ba culture item singa loina na hokdokadori ba Imphal chapter gi ahan ba match Manipur gi team ani Neroka FC sangak farm amadi Trau FC kwa kaithel ki match ase Manipur gi miyoi section khudimangna yengba lakpiu haina Youth Affairs and Sports Department ki director Mayengbam Betona network asigi khuthangda miyam gi pukning chingsilaklei Samaga kuntra mari suba edition Duran Cup ki saruk ama oina Imphal chapter gi matching Kumanlapak Sports Complex ki main stadium da mai pangna pangthongna ba akan ba section thoranga loina na sem saba loire Asian Football Confederation na mating panglaga All India Football Federation Eastern Command Indian Armed Forces Government of West Bengal na punna sindu na pangthokadori ba Asia gi khwaidigi liraba tournament ama oiriba sahi sigi samaga kuntra mari suba edition Indian Oil Duran Cup ki Imphal chapter ki waina Manipur lenga ki Youth Affairs and Sports Department na mating panglaga Indian Armed Forces na sinduna tha sigi tang kuntra dagi mathang tha August ki tang 32 phawba Kumanlapak Sports Complex ki main stadium da team mari Manipur gi I League 2 ki team Neroka FC sangapam amadi State League ki team Trau FC yauna I League ki team Real Kashmir amadi Indian Armed Forces ki team Indian Navy football team na saruk yaduna match taruk sanagadori ba asida Manipur ki praja section khudimangna yengba lakpiduna sanarui singi pongning thauna happy haina Youth Affairs and Sports Department ki director Mayengbam Betona network asigi kuthangda miyam gi pongning singsilagli Manipur sarkar amadi Indian Armed Forces ka loina na koi Imphal ki Kumanlapak Sports Complex da handa ki lakadoriba July ki date 30 dagi horaga koi matching sanaba horagani hairiba koi Imphal chapter se da 30 July dagi hanba match leraga ani suba match na koi August ki tarik 1 ahum suba match na tang mari da August ki aduga mathang tarakuna tang 8 mathang lakuna tang 10 amadi tang 33 da koi Imphal chapter se lotion jagani aduna hoji Kumanlapak Sports Complex da koi same saba punamak lotion jare hairiba 134 edition of Duran Cup 2025 asida koi sanabagi da koi team se Indian Navy team amadi Real Kashmir Football Club aduga koi in house in Manipur dagi Neroka FC amadi Trau hairiba team mari jina match taruk sanagadabni aduma pandagi lakpa koi players singi leibam technical officers singi leibam koi channa gari singba everything koi Department of Youth Affairs and Sport Government of Manipur ki taraf se koi sinjaraga leijare koi all sort of arrangement has already been made adun only thing is koi lakador with the 30th day da koi inaugural function pangtho matung da mathang koi hairiba match taruk se Imphal ki Kumanlapak Sports Complex da sathana gi sem sabuno loijare aduna lamdam sida lebi ko khai puno magna sajok pibiduna koi hairiba matching se mapung phana bagi da mukta saruk yabiu haidana Department of Youth Affairs and Sports Government of Manipur ki taraf se miyam da nolok chari World Maitai Council Tripura State Union na Sinduna Agartala da leiba Sukanta Academy Hall da Signing Stars Second Felicitation Ceremony English ngani kunmanga gi thoram mapungfana pangthokre thoram asi Tripura da leiba Mitai Mahiroi class 10 dagi 12 faw da leiba Mahiroi kuntra manga amadi tongan ba field da leiba mioi ahum da pukning thongna thogat pa oina taramna okpa kaloina na khudol pot pi bani ngasi gi thoram asi da Tripura Medical College ke principal Dr. Takhelambam Arindam Datta WMC Tripura State Unit ki President Haukom Bankim Singha
former Ranjit cricketer level A coach BCCI gi Mayengbam Tapas Kanti Sinha, social activist Mayengbam Nilamani Sinha amade World Maitai Council CEC gi vice chairman Jingsubam Nabukumar Su Serukyake. Manipur gi Saknai raba retired senior SP Potsangbam Sonamani amade theater guru Ratan Thiamna Lekhitabada minute amatumina leptuna awaba fongdoke. Tripura Medical College ki principal Dr. Takhelambam Arindam Tatana WMC na pangthokliba student singi thoramasi yam aphaba khongthang amani angang singbo matik chana sembi bahaibase parents amadi society ka choba thodangni haike. ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯔ ꯈꯔ ꯂꯧꯔꯒ ꯕꯖꯦꯠꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯣꯠꯆꯟꯅ ꯇꯧꯔꯒ ꯇꯧꯕꯅꯤ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯏ ꯋꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯏꯆꯦ ꯃꯥꯙꯕꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯕꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯁꯦꯟꯁꯨ ꯃꯃꯤꯡ ꯑꯣꯏꯅꯗꯤ ꯄꯟꯖꯔꯔꯣꯏ ꯂꯤꯁ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯅ ꯁꯦꯟꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯁꯦꯟ ꯄꯥꯡꯕꯤꯔꯛꯏꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗꯒꯤ ꯊꯥꯒꯠꯆꯔꯤ. Social activist Mayengbam Nilamani Sinhana Mamangi Matamda Maitegi Fam Paiba Mi Kaya Ma Leirami Adubo Hausi Kaya Uba Fangdre Amadi Award Fangliba Amadi Fangdriba Mahiroi Singidamakta Marik Jumna Maitei Mayek Maitei language Maitegi Maramda Kupna Kanghanbio Haike. I mean, Maitei Loni Loni, Maitei Ibizum. Also, Maitei Holy Houghton, but now, it's a high on there. Maitei me as well. Adua ang mga lady 27 o iba lady auto niya lahi pulunan ay nagsilang magpurno di asin ni kayo do mga ang din niya may tayo imalon kayo mga nganan ng gagaso nganan do ni yung nganan nang iba may tayo na tawdo do ni may tayo imalon ng siyo may tayo mayek sa naroy mo Manipuri masi ekwe miti kabo thaw ya te sangu. World Maitai Council CEC gi Vice Chairman Jingsubam Nabukumarna Manipur State asida mamang chahi English ni kunhumdogi May ahumdai khaurakli balan asida WMC na yamna wajaki masida aikoina kari tawai yage haibadi khanaraba matungda Supreme Court ta appeal tawbadege mainland India singna tapna Maitai na lande haiba khanglaki haire. Western Yelega Kayadagi, Dharmaki Miyuda, Toan Wakalot Pushilaga Sakatamado, Maduri, Achowa Yoma, Northeast, Mizoram, Adigi, Asami, Maham Krayauna, Nagaland, Maham Krayauna, Makugi, Chowa Manglama, Sakatamado, the city Madu, we talk about it, Masima Koisukane, Melengi, Hojik. सरकार पाई कोई सुखाने मणिपुर दा इकोई ना कुछ दिन दे यार रोई है इसे मसीचु मैं आमना खंबीर मनी ताबी मनी मसी खाले का इकोई जो वाला नसुवाना होगी नसु का पेन दो क्या सो कोई खान तो न ले पुरा मधु भी महिली नसी मणिपुर सी तो से काय रोई है इसे इकोई मैं आमना भाप ताना रहे. Kargil Vijay Divas Ningsing Numitka Marilenana English Singma Chamapan Marfutara Mapanda Thokipa Kargil Landa Imalebag Bharat Kidamakta Thawai Kathokraba Kasar Sribar Awang Lekagi Irom Nandachan Singhagi Saktamda Leisu Amadi Maira Katpaga Lenana Salami Katuna Ikai Kumnaraba Utkre Tharamasida Minister Kauksik Rai Dolagi MLA Nihar Ranjan Das Thokjom Kundalal Retired Lieutenant Colonel Jila Sainik Welfare Officer Kasar BJP District Committee ki Vice President Sanjoy Kumar Thakur, BJP Lakhipur Mandal ki President Gunjan Kaur, BJP District Committee ki General Secretary Gopal Kanti Roy, Dewan Palarbon ki GPC Devajoti Vauri, Srivar GP ki President Priyabati Devi, Srivar GP ki AP Member Kamini Singha, 38 Assam Rifles ki Major Suresh Kumar Amade, Mahaki Khongbu Singha Loinana, Srivar ki Mui Kayana Serukyaki. Minister Kauksik Rai, Major Suresh Kumar Amade, Thokjom Kundalal, Retired Lieutenant Colonel na, Sahit
नंदचान की अपोपी इरोम बिंदा देवीदा नंदचान गुम्बा थौना फरबा भारत इमा की मपारी अमा पोपीबा असिगिदमक्ता इकाई खुमनबा उतलदुना खुदोलपोट सुतमखे मिनिस्टर श्री कौशिक रायना नंदचान की मिंगदा साबा लोइरबा थोंग असिगी मनाक्ता नंदचान की मितम अमा खिन्ननबा चीफ मिनिस्टर हिमंत बिस्वा शर्मना ताकपीरंबा अदु अथुबा मतमदा साननबा थौरांग लोइरे हाइखे पनबा याई चही खुदिंगी कारगिल विजय दिवस निंगसिंग नुमित असे शहीद नंदचान की मयाम्बा अहल इरोम नंदमनीना निंगसिंग नुमित असिबु कदाइदा सोइखिगदगे हाइना चेक्सिन होनजदुना मियाम पुना थौरमसी चही खुदिंगी लेप्तना पांगथोक्तुना लाक्ली हाइरे এরকম সন্তানকে জন্ম দিয়েছিলেন যে সন্তান ভারতবর্ষের জন্য ভারতবর্ষের দেশমাতৃকার জন্য শহীদ হয়েছিলেন আর আমি আপনাদের সবাইকে অনুরোধ করব যে এটা আমাদের জন্য গৌরবের বিষয় যে আমরা শহীদ নন্দচান আমাদের এই এলাকার একজন সাহসী সেনাবাহিনীর জওয়ান ছিলেন যিনি প্রাণ দিয়েছেন ওনার প্রতি আমি আবার আমার শ্রদ্ধা নিবেদন করছি ওনার প্রতি শ্রদ্ধা নিবেদন করি ওনার আত্মা সদ্গতি হোক উনি যেখানেই আছেন যাতে সব সময় ওনার যে নাম সেই নাম আমাদের এলাকায় ভারতবর্ষের সেনার মানচিত্রে রাজনৈতিক মানচিত্রে সমস্ত জায়গাতে ওনার নাম শহীদ হিসাবে থাকবে অমর হয়ে থাকবে আর ওনার মাকে আবার আমার শ্রদ্ধা নিবেদন করে প্রণাম জানিয়ে আপনারাও সবাই জেলার इंडिया बु मपांगल कनबा तिंजंग काइजंग दबा फिट इंडिया ओइबा ngamnabe ki pandamda hawdokhiba Sunday zone cycle ki thoram ngase Sai Sports Training Center utlauda marfu taruglak suba CRPF Raising Day ga mari lenana 8 Battalion CRPF Sai STC utlau 107 Rapid Action Force ka khutsamnaduna pangthokre Kargil Vijay Divas ka mari lenana Kargil landa mama leiba ki tamak thawai katkraba athauba singbo ningsingduna Sai STC utlauda pangthokiba cycle rally aduda CAPF की पर्सनल सिंगना सरुग्या किबा अदुदा 8 बटालियन के कमांडेंट चंद्रशेखर ना लमथाके तौरम अदुदा 8 बटालियन CRPF के कमांडेंट चंद्रशेखर साई STC उदलौ की इंचार्ज एल रिंकी रोनी मयंगबम MPS यावना CAPF की मकोक थोंबा ऑफिसर सिंगसु सरुग्या किबगा लिनना नोंगमदा मिनिट कुंट्रादी साजल तोमिनसी हाइनसु पुन्ना वासक लोमिनके तौरम अदुगा मरी लेनना 8 बटालियन CRPF के कमांडेंट चंद्रशेखर ना हाइकिबदा अफब खुनाई अमा मपांगल कनबा इंडिया अमा ओइना बहोतनबदा आइखोइ खुदिमक हकचांग फना अमदे पांगल कनबा तंगाई फदे मेंटल फिटनेस ओइबना आई इसागी तनतना इमुंग मनुंगबुसु नुंगाइना लेबा ngamhalli हाइरदुना जवान सिंगना फिटनेस ओइना लेबदगे ngaside भारत असि मपांगल कनबा लेबाक अमा ओहेनबा ngamlibani हाइरदुना मफम असिदा ngasi पांगथोकलिबा साइकिल रैली असिना आइखोइ अपुनबगी सक्तम काइतना थंबा ngamna बहोतनबा लेनना फिट इंडिया ओइबा ngamna बा होतनमिनसी हाइखे ये तो सूरज वाले हीरे है ना उस दीपक के हीरे दीपक मतलब हम सब लोग सूरज तो बन नहीं सकते हम लोग सारे इंटरनेशनल प्लेयर्स नहीं बन सकते कुछ नेशनल प्लेयर बनेंगे यहाँ पे कितने बच्चे भी हैं वो देखिए सब इसमें से कुछ हो सकता है कि इंटरनेशनल प्लेयर करे कुछ हो सकता है नेशनल प्लेयर करे और कुछ डिस्ट्रिक्ट के लिए खेलेंगे तो हर आदमी सूरज नहीं बन सकता हम फिट हैं लेकिन हमारा आदमी सूरज नहीं बन सकता तो कुछ को दीपक भी बनना पड़ेगा इस बात को हर समय ध्यान रखना है हर बार जीतना ही जरूरी नहीं है कभी कभी आपको क्या होता है हारने के बावजूद भी आप चमक सकते हो यदि कोई बीमार है आप देखिए छोटे से बीमारी हो जाती है या कुछ भी हो जाता है यदि आप फिटनेस पे ध्यान नहीं देते अपनी हेल्थ पे ध्यान नहीं देते हो तो क्या होगा कि आप कहीं ना कहीं बीमार हो जाओगे और आपका जीवन साई STC उदलौ के इंचार्ज एल रिंकीना स्पोर्ट्स अथॉरिटी ऑफ इंडिया ना भारत बु मपांगल कनबा लेबाक अमा ओइबा ngamnabhai की पांदमदा हौदोखिबा असिगुब थौरम असिना सानारोइ सिंग अमदि आर्म पुलिस सिंग तनतना लेबाक मियाम की दमक खंदुना नोंगमदा मिनिट 30 दी साइकिल थौबा साजल तौदुना हकचांग फना लेनबा होनगदबनी Kargil land thawai thakraba Jawan Singh adubusu ikai khumnaba utuna pangthokliba thoram asina Jawan Singh aduna mama leba kitama kathokiba aduna ngaside aikoina ningkha tamna hingba ngambaga loinana afaba sanaroi amamam oibatanatana nungaina hingba ngamlibani hainasu ikai khumnaba utpaga loinana soidana nongmada pungkhai amadi sajel tawbagi hainabi thamsi haike thoram aduga mari lenana Humfu taraga taruglak suba ban mahotsab ka mari lenana Sai STC utlogi akoibada uchara kayasu thake जब
स्वास्थ्य हम हेल्दी रहेगा तो हम फैमिली भी ख्याल रख पाएगा और हम लोकेलिटी का, सोसाइटी का और स्टेट एंड देन कंट्री हम उनको हेल्दी रख सकते हैं। देश के लिए जवान लोग वहाँ कारगिल में शहीद हुए तो हम यहाँ बैठ के सिर्फ मतलब वो इंडिया हम सुरक्षा में रह पा रहा है। हम स्पोर्ट्स में एक्सीलेंस कर रहा है ताकि देश के जवान लोग हमको सुरक्षा दे रहे हैं। तो हम काफ़ी जवान लोग से मैं धन्यवाद देना चाहता हूँ ताकि सीआरपीएफ है, बीएसएफ है या जो भी इंडियन आर्मी है। World Environment Day ga mari lenana Green Revolution Society GRS Manipurna numit ni chupna chathagadaba u thabaki thoram ama ngase Thobal athokpam Kobilia makhongda leiriba Anglo Manipur War Memorial Complex da pangthokre Thobal athokpam makha da leiba GRS ki officer GRS ki founder su oiriba Khangabo Assembly Constitution ge MLA Okram Surjakumar na hongthokiba u thabaki thoram aduna Thobal athokpam Kobilia makhongda leiriba Anglo Manipur War Memorial Complex ki manung amasung Mapalgi akoibada manapungba amasung uhoi panba u kaya thaki amade National Highway da lakba achat awong kaya dasu u chara kaya yenthoki MLA Okram Surjakumar na GRS na ngasidagi chahi tara mathoi mamangdagi Manipur gi tongan ba laibung listing amagi mathakta ching kaya amada amade Imphal mayol da leiriba achoba kaithel singi akoibada u chara kaya leptana thaduna environment pu kanana ba campaign pangthokuna lagli MLA na Athopamgi Kobilia makhongda leiriba athauba singi khubamase adungai Britishna Manipurda landarakpa matamda Captain Grana Burma romdagi puduna lakpa lanmi kayabo maitei lanmi singna takthoknaba hotnabada maikei anigi marakta achouba lanfam ama oikiba amade maitei lanmi kayagi thawaina pontha pikiba senglaba khubam amane tongan ba organization kayana sukupna thigat piduna mafam asida chahi khuding thoram pangthoknari mafam asibu preserve tawba amade semgat sagatpa haiba pandam amaga loinana ngasi GRS na Youth Congress ke members sing amade laikai gi club ke members singa punna khutsamnaduna u thabagi thoram asi mafam asida gi hogdokpani haike अखोई ग्रीन रिवोल्यूशन सोसाइटी से सही तरह मुक सूरब सही तरह माथोई निथोई सूरब अखोई सोसाइटी ने अखोई हुजिक हौरकपदे हौना सिंग द कया थाजग्रे अदगी अखोई लाइफम खुदिंग चटलगा लाइसंग खुदिंग चटलगा लाइसंग लिसिंग अमगी मथक्ता चटलगा मदुदसो अखोई थारगा लाई सही चुप्पा कैंपेन मथंग तौरगा लाक्सबने अदुगा अखोई बाजार मनुंगदा पौना बाजार थंगाल बाजार नाकन थारिबा पाइकस मयाम अदगी अखोई सिदगी चलगा मंत्री बुखरी की हाई कोर्ट पोक्ता थाख्रिबा उ चार सिंग मयाम से अखोई सोसाइटी की मेंबर सिंग सिना लोइनमक मतेंग पांगा तौबिरकपनी हुजिकसु अखोई मणिपुर की चेंज लाइव एनवायरनमेंट सिदा अखोई मफम खुदिंग चलगा खितंगसु फनबा मयाम अखोई लैरिबा अखोई मेंबर मयाम सिंग सिगी पांदमने हाइबा तारे Recent trends in biological sciences haibasida numit inigi oiba national conference ama Department of Zoology and IQSC of Polestar College Hianglam Wabagai amade College Development Council of Manipur University na sinduna Polestar College da pangthokre thoramaduda Dean School of Life Science Professor Devananda SN Director CDC MUG Professor Hanjabam Sukateva Sharma amadi miyoi kayana saruk yaki Conference explored a diverse range of topics and provided valuable insights into the latest trends in the biological sciences haibasida miyoi mari wangangloi oiki Paugi marak thana atemba break amata longminase मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Admission open Sanali Street tutorial thangma DMC Road Center asige second foundation course class 10 bosef amadi class 9 and 10 CBSE lagli bazula ki tangkut manga irai nimit gi haujragani SSLC exam 2022 2023 2024 amadi 2025 ki result ta position holder kaya ama CGPA 9 10 phawgi manungda student kaya ama putok sakre unit wise test mock test study materials recreational activities boys and girls ki hostel loidana ben service ki kudong saba su pizari honglagli ba punsi ki lambi sida arai ba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adom gi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti khuding maksibu ngak thokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Birtigan Research University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIV/I and ITT. For details, kindly visit the campus or contact the numbers below. Breaking matung taram nokchari, pau makata na pizari. Ban Mahotsav ki sarukam oina plant trees, sap trees haiba wakhalonda Wangu Lamkai Forest Office na Yongchak Jara Singh miyamda yenthokhi baga loinana Wangjing Khunaugi Laibungi akoibada Yongchak Jara Singh thakre Thawal Forest Division ki makhada leiriba Wangu Lamkai Forest Office amadi Bajar Board Committee BBC Wangjing Khunauna Sugnu AC gi manungda leiba Kakching Khunau Umathel Pangantabi Wangu Chairel Wangjing Khunaugi miyamda chahi ahumda panba apaba makhalgi Yongchak Jara Singh Wangu Lamkai Forest Office ta yenthokibane tungda Bajar Board Committee BBC Wangjing Khunau ki President Imoto Mana Luchingduna Ima Langjing Nubigi Laibungi akoibada Yongchak Jara Singh thaki haire Lions Club of Imphal City amasung Chanung Sintha Club na khutsamnaduna Imphal East ki Chanung da ngasi u chara kaya marom thakre Club pasigi permanent project oin akoibegi phibam ngak senanabagi mamangdagi hauna paikhalaki u thabagi thabak singsu yengsinbegi program amane matungdasu makhatana project asigi makhada environment kananaba thabak thoram kaya paikhatkigani haire leba sigi environment gi protection bawi yokhatpa amasung koigi Lions Club International gi kano makhada magi symbol moina environment protection gi makhada koigi Lions Club Imphal City na chajajarakpa ngasigi program sida koi Lions Club Imphal City gi koi respected lion sing amasung club ki volunteer sing pullaga ngasigi thormasi panthuk chabani asiguma thormasi makhata nam chatajaki kini amasung mayam bu koi bu saujuk pina biu koi monteng pangbiu hana kurumjari Nupi Singbo ahenba matik mayai piduna semilon chawkhat handuna chawkhat pada mangjil thaba khunai ama ohenna ba wakhalon galoinana Manipur lenga ke Department of Rural Development and Panchayati Raj ki makhada Manipur State Livelihood Mission Gram Panchayat na konba mapham singda Nupi Sing tagi oiba select group kaya semduna masana maromdom lepcha bangamna ba changsilakpai ki serokam oina Bisnupur City Block na konba thanga SC gi oina thanga salam lekai da MSRLM gi makhada semkhiba Sinthangambi Village Federation Sapong Labak Chahi Ama Mapung Farakpagi First Anniversary Celebration of Sinthangambi Village Federation Cum Distribution of Community Investment Fund Gi Thoram Ama ngasi Thanga Salam Lekai Community Hall da pangthokre Poverty Allocation with Women's Empowerment Haiba Motoda Manipur State Livelihood Mission Department of Rural Development and Panchayati Raj Government of Manipur gi makhada Sinthangambi Village Federation sinduna pangthoki batharam aduda Thanga SC gi MLA T Ravindra Block Mission Management Union Bisnupur City Block ki Cluster Coordinator Salam Bikram Amade Upa Adaksha Bisnupur Ningthauzam Dinesh President SYCO Club Ningthauzam Bhaiga Chandra Amade Atai Masak Nairaba Myoy Kayana Sarukya Khe Tharamgi Sarukama Oina Tarelak Suba National Kung Fu Championship English ni kunni thoida KG kunnipan wet category da gold medal laurakhiba Pukhrambam Joyshri amade championship asimaktada KG kuntrani thoi wet category da gold medal laurakhiba Salam Malembo MLA T Ravindra gi maiketigi lupa lising manga amade federation gi maiketigi achamba khudol piduna puknei thogatke thoram aduda BLF asigi manungdagi khwaidigi afaba select group ama khangatuna Linthoi Ngambi Select Group ta Best Select Group ki manasu khutsinakhibaga loinana BLF asigi Select Group tara marigi manungda Select Group tara humdogi apunba member nifuda Federation asigi ahanba Community Investment Fund oina lupa lakh kunma thogi senfam sing member singda yenthoki MLA T Ravindra gi maiketigi Village Level Federation asigi Vulnerable Fund oina ba BLF ki President amadi member singda lupa lakh amagi senfam mating piramki Tharamga mari lenana MLA T Ravindra na Thanga AC da matam kayadagi AC asigi miyamna khawrang na ngairakpa Nationalist Bank amagi manglan adu mahakna kanna hotnaduna handak tha ani ahumgi manungda Thanga chinglak kaithelda Central Bank of India gi branch ama athubada hangdoktuna miyamda khutsinaragani haike
Central Bank of India ke reserve bank ama hamna ko sel khata hogi ko maximum jagala khali ke bisu number nahi hai. Cluster Coordinator Salam Bikramna Nupi Singbo Ahenba Matik Mayai Piduna Masana Marondom Lepcha Bangamba Haibase MSRLM gi Pandamne Masimak CD Block Asigi Manung Deliriba BLF member Singna Mai Pak Naba Holaminasi Haike COVID लोगों अखोई जो खतम सफर कोगी मतुम दमु जिक लान ले लान सिने मु अखोई मणिपुर इकोनॉमी जे अखोई मते लेखा द चिंता ग्रहणी को जे लान लोगों मतुम लदी प्रजा सिंजे खमथे वा मता कमला कने सुबु मता से लाख जिंगे सिदा सुमाना अपने से सेमो दुगी मपाना नसिदी खर मखदी सफर रे खली मरुना अखोई नुपी सिंसिदा मसा मसागी सेंथोक ले लंबी ममम पीबा मसा मसागी सेंथोक ले कांदा मखोई बुखर माये खानबा लाय बदगी खतम दो जुकोन बाहर से कोई पानने Vidya Konsam Film Production ki Anis Subak Khudol oina puthokliba film China MSFDS da release tawkre film asida Dayananda Ithoi Bindia J Vidya Jitesori na chingba artist sing maroiba saktam langli film ase Git Yumnam gi direction makhada Vidya Konsam na story screenplay amade dialogue pi bani MSFDS da pangthokpa releasing function loiraba tungda miyam da premiere utke Manipuri khunai da nupa na nupi lon bada nupa adugi maike da support tawbogum ori nupi na nupi bo hanthana yengbagi ona taina bada nupi na nupi bo kangkhatpa film ne hanati gi khara tongan ba mahau amada maraibak thiraba nupi singda mideng thamliba film amani haina film asigi director Get Yumnamna phongdorakle Aisha nangi senior film se anobu wari din natte natragazu si kitang tongali nupa na nupi lo lokpa matam da nupa dugi family na nupa dugi for da na support tawba khopa sugum je amna ayamba win tawe si jina mu bra tayo na ba haitare nupi na nupi amu kangkhat bagi sugum bagi pot oi ba hoi hana legi ba pledging bagi kitang tongandragazu kitang mahau tongan bam di phangni marai bak thi bi nupi jing na yamna pam ga da ba film amu oi gani Manipur da leiba Huidrom Design Studio na design toba Babina Wellness Center ki architectural designer Eda Asia Architecture Design Award ki Civic Building Architectural Design ki mana fangle haire award adu ngarang Vibrant Asia haiba themda Seoul da leiba Illustrious Sila Hotel da pangtokpa Asia Architecture Design Award gen thokpa ki thoramda khutsenarakpani Asia ki oina lemjeningai oiraba architecture designer sing da piba award ase Huidrom Design Studio के principal designer Suresh Huidrom da khutsenar khibani hairi Asia gi oina yamna lemjeningai oiba award ahum thangna na chai ahum fangbang amba architectural firm ase leibag asi gi oina Huidrom Design Studio na ahan bani hairi Afaba tinjang kaisang daba khunai ama ohenbada haugalagli youth singi achobo thodang lei haugalagli youth singbo masama ufaba nisadagi lapthok naba wakhalonda moirang esida open gym tara thamna ba pandam thamli haina moirang esigi MLA thongam santina phongdokre wafamasi MLA na mahaki kendra gi manungda paikhatliba development work sing koina chatuna yengsembi khongchata phongdokhibani MLA gi khongchat aduna Kwakta Gram Panchayat Ward number 8 manung chenelaiba state pukri mapalda all Maitai Pangal Youth Association ki volunteer singa khutsam laduna semgat pa hauraba open gym gi phibam yengsenki tungda Kwakta Municipal Council gi oina Kwakta Bazar Public Ground Main Road mapalda open gym ama thamna ba mafam yengsenki tungda Moirang Municipal Council gi manung chenaleba Moirang Fairembam Lekai Mamang Sendra Road ka fauna balambi gi nongpok thangba saruki mangluraba drain ama Lekai miyam na MLA da nauna drain chenbina ba haijarak bagi matung ina MLA na nauna cheliba drain gi phibam yengsenki khongchet aduga mari lena na MLA thongam santi na phongdokibada Moirang SC gi tongan ba mafam tara da open gym tara thamna ba
pandam thamle hauzik fawbi ko ina loktak pamalda tha kharagi mamangda miyamda khutsinaduna miyamna yamna pamnaba mafam amasu oiba ngamkre kwaktagi ani suba athubada khutsinanaba hotnaragani masi tharaga ahumdi miyamda khutsinare haiba yare wali bataret asisu kendragi miyamgi apambagi matungina mafam chaba mafam singda thamnaba hotnagani haiki mahagna hai lal leirabasu moirang kendradi chawkhatpa kendra ama oidaba yade haiba wakhalonda mahagna changsilakliba development worksing miyamgi mateng yaudana maipakpa ngamloi mayamna mangonda hauzik piriba support asidagi hena pibiduna moirang kendrabu manipurgi kendra singdagi hena chawkhatpa kendra ma ohenge khaliba manglan ase mangfauna hanbiyo haike September bo August September bo ga loida ba install to lo ga ni hebse ai ta jai aduna ai moirang kendra da khunai sibu manipur khunai bu kanna bo hona bada bharat pu kanna bo hona bada tinjang angjang da ba tungi yobi pu thokpada achauba thaudang ma aduma open gym ham sida soidanu ki mateng pangani hebdo ai thajo thamjari aduna moirang kendra leiba naharon sing youth sing so tungi birodi da khallaga ai khoi punna thaudang lobin si ai wo phje thamjaraga puno manipur moirang kendra ki praja punna sojo pibi duna ma de egona pangal thona piduna pangthok se ka khaliyo puno se pangthok manba ibdo thangjina ina vision wo konjai tham Theater ki lamda malim sinba thungna sakhangnaraba awardee Ratan Thiamna lekhidabada Social Dramatic Union Uripo ki member amadi artist singna minute ani tumina leptuna awaba phongtokre loinana lekhidraba ki thawaina mabugi leikolda ingna chikna leiba oirasino haina thongni zabaga loinana mahaki leihoriba imung manungi awabadasu serugyari haide loishilakpada maroiba paw mukana pizare Duran Cup ki damak stadium gi manung amadi mapagi akoiba sing sitok chamthokna luna na thambata natana stadium gi gallery ground infrastructure sing so ningthina semjin sajin kre hauzik fawbi go Noon-Istv na sandok chaba Manipuri paw matang se loizare biding tabiri hukum namapo amokana khurum jare